ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯦꯕꯤꯀꯥ ꯏꯂꯥꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯣ ꯑꯌꯨꯛꯅꯤ꯫ ꯃꯉꯥꯜ ꯂꯝꯕꯤꯁꯤꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯁ, ꯆꯥꯛ ꯂꯩꯇꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯆꯥꯛꯁꯤ ꯂꯥꯝꯕꯖꯥꯠꯅꯤ꯫ ꯄꯨꯛ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯈꯣꯡꯕꯅꯤ꯫ ꯅꯣꯡ ꯈꯥꯛꯄꯨꯗꯤ ꯍꯦꯜꯂꯤ ꯇꯧꯔꯤꯁꯤ꯫ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯅꯥꯗꯒꯤ ꯆꯦꯡ ꯍꯪꯂꯨꯗꯣꯏꯅꯣꯕ? ꯇꯣꯛꯅ ꯇꯣꯜꯂꯤꯗꯀꯣ꯫ ꯃꯄꯥ ꯃꯃꯥ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯇꯣꯟꯕꯁꯤꯕꯨ ꯀꯗꯥꯏꯗ ꯑꯅꯤꯁꯨ ꯂꯩꯔꯝꯈꯤꯅꯤ? ꯑꯩ ꯊꯥꯖꯗꯦ꯫ ꯋꯥꯔꯦ ꯍꯥꯏꯌꯦꯗꯤ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯋꯥꯔꯦꯗ ꯄꯨꯟꯁꯤ ꯀꯧꯕ ꯅꯍꯥꯛꯁꯦ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯗꯗꯨꯃꯛ ꯂꯣꯏꯈꯗ꯭ꯔꯥ ꯑꯩꯒꯤ ꯃꯄꯣꯛꯁꯤꯕꯣ? ꯏꯍꯦ, ꯑꯩꯗꯤ ꯑꯁꯨꯝ ꯈꯟꯗꯨꯅ ꯆꯠꯄꯁꯤꯗ ꯏꯇꯥꯎ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡꯁꯦ ꯍꯦꯜꯂꯝꯂꯦꯗꯅ ꯁꯤꯗꯤ꯫ ꯑꯣꯟꯊꯣꯛꯄꯅꯦ ꯑꯩꯁꯤꯗꯤ꯫ ꯃꯉꯥꯜ ꯃꯇꯥꯎꯕꯨ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯦꯞꯂꯒ ꯀꯧꯔꯤ꯫ ꯏꯇꯥꯎ ꯊꯥꯕꯜ! ꯏꯇꯥꯎꯕꯨ ꯂꯩꯕ꯭ꯔꯣ? ꯏꯃꯥ, ꯑꯩꯅꯦ, ꯅꯆꯥ ꯃꯉꯥꯜꯅꯦ꯫ ꯍꯩꯃꯥ, ꯃꯉꯥꯜ, ꯏꯆꯥ ꯑꯣꯏꯔꯦ ꯅꯇꯥꯎꯗꯣ? ꯂꯩꯈꯤꯕꯅꯤꯅꯦꯍꯦ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯑꯃ ꯆꯠꯇꯧꯔꯦ ꯍꯥꯏꯔꯗꯤ ꯃꯅꯤꯡ ꯆꯦꯟꯕꯤꯗꯣ ꯇꯧꯈꯤꯕꯅꯤ꯫ ꯂꯣꯏꯗꯤ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ ꯏꯃꯥ, ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯈꯖꯤꯛꯇꯅꯦ ꯍꯦꯛꯂꯨꯈꯤꯒꯦ꯫ ꯂꯩꯔꯣ꯫ ꯍꯣꯏ ꯏꯃꯥ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯆꯦꯡꯅ ꯁꯨꯛ ꯇꯥꯡ ꯀꯥꯟꯁꯤꯗ ꯀꯩꯁꯨ ꯀꯥꯟꯅꯗꯕꯗꯕ꯫ ꯊꯥꯕꯜꯅ, ꯏꯇꯥꯎ, ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ ꯅꯪꯗꯤ? ꯊꯣꯛ ꯊꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯂꯣꯏꯔꯦ, ꯆꯠꯂꯁꯦ꯫ ꯂꯨ ꯂꯥꯡꯒ ꯃꯤꯅ ꯂꯣꯏꯅ ꯀꯥꯏꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯑꯁ, ꯁꯛꯇꯥ ꯊꯤꯌꯦ꯫ ꯅꯪꯅꯅꯦ ꯃꯅꯤꯡ ꯆꯦꯜꯂꯤꯉꯩꯗ ꯂꯥꯛꯆꯔꯤꯕ ꯑꯩꯁꯦ꯫ ꯆꯦꯡꯅ ꯁꯨꯛ ꯇꯥꯡꯉꯀꯥꯟꯁꯤꯗ ꯅꯪꯅ ꯃꯅꯤꯡ ꯆꯦꯟꯕꯤ ꯁꯥꯟꯅꯔꯤꯅꯦꯕ ꯅꯪ꯫ ꯃꯁꯤꯗꯤ ꯏꯇꯥꯎ ꯅꯤꯡꯊꯧ ꯌꯥꯊꯪꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅꯤ꯫ ꯈꯥꯡꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦꯀꯣ꯫ ꯍꯦꯛꯇ ꯄꯨꯛꯁꯤꯗ ꯂꯥꯟ ꯇꯧꯔꯛꯂꯤꯕꯅꯦꯃꯤ꯫ ꯁꯛꯁꯤꯗꯤ ꯌꯥꯔꯦ, ꯆꯠꯂꯁꯤ, ꯊꯦꯡꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯌꯧꯔꯗꯨꯅ ꯍꯤꯊꯥꯡꯐꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯂꯨꯂꯥꯡꯁꯤꯡꯗꯨ ꯀꯥꯏꯔꯤ꯫ ꯃꯉꯥꯜꯅ, ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯗꯥꯎꯁꯤ ꯌꯥꯏꯗ꯫ ꯉꯥ ꯐꯖꯅ ꯊꯨꯔꯝꯃꯤ, ꯅꯨꯡꯉꯥꯏꯔꯦꯗ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯆꯦꯡꯗꯤ ꯋꯥꯠꯂꯔꯣꯏ꯫ ꯄꯥꯠꯀꯤ ꯂꯩꯔꯝꯃꯤ ꯃꯥꯅ ꯃꯆꯥꯒꯤ ꯇꯧ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯉꯥꯁꯦ ꯌꯥꯝ ꯐꯖꯔꯣꯅ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯖꯥꯠꯅꯤ꯫ ꯊꯥꯕꯜꯅ, ꯍꯣꯏ ꯏꯇꯥꯎ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ, ꯑꯩꯅꯦ ꯆꯥꯛꯌꯣꯝ ꯌꯥꯎꯔꯤꯕ꯫ ꯂꯥꯛꯑꯣ, ꯆꯥꯛꯌꯣꯝ ꯆꯥꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯂꯣꯏꯔꯦ ꯏꯇꯥꯎ, ꯂꯥꯛꯑꯦ꯫ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯩ ꯉꯁꯤꯗꯤ꯫ ꯍꯣꯏ, ꯄꯨꯛꯆꯥꯎꯕ ꯂꯥꯏꯔꯕ ꯆꯥꯒꯟꯕ ꯌꯥꯡꯒꯪꯕ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯣ? ꯍꯣꯏꯗ, ꯄ꯭ꯔꯃꯥꯟ ꯄꯟꯊꯩꯗꯤ ꯍꯩꯈ꯭ꯔꯕ ꯍꯅꯨꯕꯅ ꯑꯣꯜꯂꯛꯄꯅꯤꯅ, ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯆꯨꯝꯖꯔꯣ꯫ ꯁꯦ, ꯆꯥꯔꯣ ꯆꯥꯛꯌꯣꯝꯁꯦ꯫ ꯂꯥꯛꯑꯣ, ꯆꯥꯔꯁꯤ꯫ ꯆꯥꯔꯣ, ꯑꯗꯨ ꯏꯇꯥꯎꯒꯤꯅꯤ꯫ ꯆꯥꯛꯌꯣꯝ ꯑꯅꯤ ꯁꯨꯏ, ꯏꯃꯥꯅ ꯅꯪꯒꯤꯁꯨ ꯁꯦꯝꯂꯛꯄꯅꯤ ꯉꯁꯥꯏ꯫ ꯑꯅꯤꯗꯨ ꯆꯥꯛ ꯑꯗꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯤ꯫ ꯆꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯂꯧꯇꯥꯡ ꯁꯪ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥꯎ, ꯅꯈꯣꯏꯒꯤ ꯅꯈꯨꯔꯥꯅꯤꯗꯣ ꯐꯠꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ꯫ ꯅꯗꯣꯝꯆꯥꯅꯤꯗꯨꯁꯨ ꯑꯐꯕ ꯑꯝꯇ ꯌꯥꯎꯗꯦꯅꯦ, ꯆꯞ ꯌꯥꯝ ꯃꯥꯟꯅꯩ ꯇꯧꯔꯤꯗꯣ꯫ ꯏꯇꯥꯎꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯆꯨꯝꯃꯤ, ꯑꯔꯥꯟꯕ ꯑꯝꯇ ꯌꯥꯎꯗꯦ꯫ ꯃꯈꯣꯏꯅꯕꯨ ꯐꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯅꯥꯏꯇꯣꯝ ꯂꯩꯔꯤꯕꯁꯦ ꯂꯩꯔꯝꯒꯗ꯭ꯔꯣ? ꯏꯄꯥ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕ ꯂꯧ ꯏꯪꯈꯣꯜꯁꯨ ꯃꯈꯣꯏ ꯂꯣꯏ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯅꯥꯕꯗ ꯃꯈꯣꯏ ꯂꯥꯏꯌꯦꯡꯈꯤ ꯍꯥꯏ꯫ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦꯗ꯫ ꯈꯥꯡꯕꯗ ꯀꯟꯁꯤ꯫ ꯁꯛꯎꯗ ꯃꯍꯥꯛꯅꯗꯤꯅꯦ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯗꯣ ꯂꯥꯛꯈꯤꯅꯤ꯫ ꯊꯥꯁꯤꯗ ꯑꯣꯏꯔꯒ ꯂꯩꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯈꯨꯕꯥꯛ ꯈꯨꯅꯝꯒꯤ ꯄꯨꯟꯁꯤꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ, ꯅꯠꯇ꯭ꯔꯣ? ꯃꯈꯣꯏꯒꯤꯁꯨ ꯅꯨꯃꯤꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯂꯥꯏꯒꯤ ꯋꯥꯌꯦꯜꯗꯤꯅꯦ ꯇꯞꯄꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯑꯗꯣ ꯏꯇꯥꯎꯒꯤ ꯉꯥꯗꯣ ꯏꯃꯥꯗ ꯑꯣꯏꯅ ꯌꯣꯜꯍꯜꯂꯁꯤ, ꯑꯗꯨꯒ ꯅꯪꯒꯤ ꯆꯦꯡꯁꯨ ꯋꯥꯟꯖꯔꯛꯀꯅꯤ ꯀꯣ? ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯐꯗꯣꯏꯅꯤ꯫ ꯅꯌꯨꯝꯗ ꯑꯃꯨꯛ ꯄꯨꯔꯅꯨꯕ꯫ ꯅꯌꯨꯝꯗ ꯅꯪꯅꯅꯦ ꯆꯦꯡ ꯄꯨꯁꯤꯜꯂꯨꯕꯗ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯧꯈ꯭ꯔꯅꯤꯗꯣ꯫ ꯍꯣꯏ ꯏꯇꯥꯎ, ꯃꯗꯨꯅ ꯑꯩꯁꯨ ꯐꯔꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯗꯤ ꯌꯨꯝꯗ ꯀꯥꯅꯕ ꯇꯧꯔꯁꯤ, ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯃꯇꯥꯎ ꯑꯅꯤꯗꯨ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯂꯥꯛꯄꯅ ꯀꯪꯐꯥꯜ ꯌꯧꯔꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯂꯥꯛꯂꯤ꯫ ꯃꯉꯥꯜ ꯃꯥꯒꯤ ꯐꯥꯔꯛꯄ ꯉꯥ ꯑꯗꯨ ꯃꯇꯥꯎꯗ ꯄꯤꯔꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯇꯧꯔꯤ ꯇꯥꯟꯖꯥꯁꯤꯗ ꯍꯩꯅꯨ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯃꯉꯥꯜ ꯀꯧꯔꯛꯏ꯫ ꯍꯩꯃꯥ, ꯃꯉꯥꯜ, ꯅꯪꯕꯨ ꯉꯁꯤꯗꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯄꯒꯦ? ꯅꯪ ꯏꯇꯣꯟꯅ ꯉꯥ ꯆꯥꯅꯤꯡꯉꯤ, ꯉꯥ ꯂꯧꯔꯨ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯀꯗꯥꯏ ꯄꯨꯊꯣꯔꯛꯑꯣ, ꯏꯗꯣꯝꯆꯥ ꯈꯖꯤꯛꯇ ꯂꯧꯈꯤꯒꯦ, ꯌꯥꯝꯅꯒ ꯂꯧꯕꯤꯔꯣꯏꯗ꯫
ꯏꯗꯣꯝꯆꯥ ꯉꯥꯗꯣ ꯉꯁꯤꯗꯤ ꯑꯝꯇ ꯊꯨꯔꯝꯗ꯭ꯔꯦ ꯑꯩꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯑꯝꯇ ꯂꯩꯇꯦ ꯑꯩꯁꯨ ꯃꯊꯥ ꯁꯥꯔꯝꯂꯤꯕꯅꯤ ꯆꯔꯥ ꯍꯦꯟꯕꯗ ꯃꯇꯥꯕꯁꯤꯗ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯄꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯋꯥꯌꯨꯡ ꯆꯥꯅꯤꯒꯦ ꯇꯧꯅꯤꯌꯦ ꯇꯧꯅꯤ ꯆꯥꯔꯨꯅꯨ ꯅꯊꯤꯕꯣꯡꯗꯣ ꯑꯗꯨꯛ ꯅꯜ ꯌꯥꯎꯗꯕ ꯅꯪꯗꯤ ꯇꯧꯖꯁꯥꯏꯁꯦ ꯀꯔꯤ ꯊꯣꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯏꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯒ ꯆꯥꯒꯤꯗꯨꯝ ꯇꯧꯔꯝꯃꯤꯁꯦ ꯂꯥꯏꯍꯤꯡ ꯆꯥꯕꯤꯁꯦ ꯊꯥꯕꯜꯅ ꯏꯇꯥꯎ ꯀꯥꯏ ꯂꯩꯅꯣ ꯅꯪꯕꯣ ꯑꯩ ꯂꯥꯛꯏ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯕꯁꯤꯗ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯕꯁꯤ ꯃꯉꯥꯏ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯄꯥꯟꯁꯤꯗ ꯀꯩ ꯆꯥꯒꯦꯅ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯑꯦ ꯍꯦꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯄꯥꯈꯣꯜ ꯂꯥꯛꯂꯤꯕ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯅꯪꯁꯨ ꯅꯨꯄꯤ ꯀꯥꯏꯅ ꯅꯨꯄꯤꯗꯣ ꯃꯁꯛꯐꯥꯎ ꯀꯥꯎꯔꯤꯅꯦ ꯑꯩꯗꯤ ꯆꯦꯡꯅꯤ ꯏꯟꯁꯥꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯏꯃꯥꯅ ꯍꯦꯟꯇꯥꯛ ꯉꯥꯁꯨ ꯌꯥꯎꯏꯅ ꯍꯥꯏꯔꯛꯄꯅꯤ ꯌꯥꯝ ꯐꯔꯦ ꯃꯥꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯕꯨ ꯃꯆꯥ ꯑꯃꯒꯨꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯁꯦ ꯑꯩ ꯄꯦꯜꯂꯤꯗ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯍꯧꯗ꯭ꯔꯕꯁꯨ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯃꯤꯁꯛꯅꯣ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯐꯕꯁꯤꯕꯨ ꯑꯅꯤꯁꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯑꯩ ꯊꯥꯖꯔꯤ ꯅꯪꯁꯦ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤ ꯏꯅꯥꯎꯅꯤ ꯈꯜꯂꯤꯕꯅꯤ ꯏꯇꯥꯎ ꯅꯪꯁꯨ ꯅꯇꯥꯎ ꯑꯁꯨꯝꯅ ꯈꯟꯕꯤꯌꯨꯀꯣ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯣ ꯁꯣꯟꯊꯃꯟꯈ꯭ꯔꯦꯕꯨꯡꯉꯣ ꯏꯇꯥꯎ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯅꯥꯎꯒꯨꯝꯅ ꯑꯩꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯈꯟꯗꯨꯅ ꯂꯩꯔꯛꯂꯤꯕ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯍꯤꯡꯂꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯊꯋꯥꯏ ꯊꯥꯔꯁꯨ ꯄꯨꯟꯅ ꯊꯥꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯏꯃꯥꯗꯣ ꯃꯊꯟꯇ ꯂꯩꯍꯧꯋꯦꯕ ꯅꯪꯁꯨ ꯐꯖ ꯂꯩꯔꯣꯀꯣ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯆꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯪꯂꯦꯝꯅ ꯍꯩ ꯃꯉꯥꯜ ꯇꯥꯕ꯭ꯔꯥ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣ ꯈꯨꯔꯥꯍꯜꯅꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯈꯨꯔꯥꯍꯜ ꯅꯆꯥꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯉꯁꯤꯗꯤ ꯅꯪ ꯉꯥ ꯐꯥꯕꯗꯨ ꯆꯠꯂꯨꯔꯅꯨ ꯑꯩꯒꯤ ꯁꯟꯒꯤ ꯉꯥꯒꯤ ꯁꯖꯤꯛ ꯈꯔ ꯐꯥꯜꯂꯨ ꯉꯁꯤꯗꯤ ꯑꯩ ꯑꯔꯥꯞꯄꯗ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯊꯦꯡꯈꯤꯅꯤ ꯆꯠꯅꯕ ꯇꯧꯔꯣ ꯍꯣꯏ ꯐꯅꯤ ꯅꯆꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯝꯂꯒꯦ ꯐꯔꯦ ꯑꯩ ꯆꯠꯂꯦꯀꯣ ꯃꯉꯥꯜ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏꯗꯨꯅ ꯁꯖꯤꯛ ꯂꯩꯕ ꯃꯥꯏꯀꯩ ꯊꯤꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯩꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯁꯦ ꯐꯝꯗꯤ ꯂꯥꯞꯄꯦ ꯀꯔꯤꯅꯣ ꯑꯅꯧꯕ ꯍꯅꯨ ꯑꯝꯇ ꯎꯗꯕꯁꯤꯕꯣ ꯑꯥꯗ ꯏꯁꯪ ꯁꯪꯅ ꯈꯔ ꯎꯔꯤꯕꯁꯦ ꯁꯖꯤꯛ ꯃꯥꯜꯂꯤ ꯃꯁꯤꯗꯤ ꯍꯦꯛꯇ ꯐꯥꯜꯂꯒꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯍꯅꯧꯅꯣ ꯆꯥꯕꯗꯕꯨ ꯍꯥꯎꯒꯗꯕ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯑꯁꯨꯝ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯏ ꯏꯕꯣꯛ ꯁꯖꯤꯛ ꯐꯥꯜꯂꯤꯔꯣ ꯍꯣꯏ ꯁꯖꯤꯛ ꯐꯥꯜꯂꯝꯕꯅꯤ ꯏꯆꯟꯗꯤ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ ꯑꯩꯁꯨ ꯌꯦꯂꯥꯡ ꯀꯣꯝꯄ꯭ꯔꯦ ꯍꯦꯛꯄ ꯂꯥꯛꯄꯅꯤ ꯁ꯭ꯋꯥꯏꯁꯦ ꯑꯅꯧꯕ ꯌꯥꯝ ꯆꯣꯡꯒꯜꯂꯤꯅ ꯂꯥꯛꯏꯕ ꯃꯉꯥꯜ ꯅꯨꯄꯤꯁꯤꯒꯤ ꯐꯖꯕ ꯃꯁꯛ ꯎꯔꯨꯕꯗꯒꯤ ꯏꯉꯥꯎ ꯉꯥꯎꯅ ꯏꯆꯟꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯏꯕꯣꯛ ꯅꯆꯟꯒꯤ ꯃꯤꯡꯗꯤ ꯊꯣꯏꯗꯤꯡ ꯀꯧꯏ ꯄꯥꯠ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯇꯥꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯊꯣꯏꯗꯤꯡ ꯑꯕ ꯀꯔꯤꯅꯣꯅꯦ ꯃꯁꯛꯅ ꯐꯖꯔꯤꯕ ꯃꯤꯡꯁꯤꯗꯤ ꯂꯣꯏꯔꯦ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯉꯥꯎꯖꯥꯠꯂꯣ ꯃꯆꯥꯒꯤ ꯃꯤꯡꯕꯨ ꯊꯣꯟꯅꯤꯡꯉꯥꯏ ꯏꯔꯩ ꯂꯩꯇ꯭ꯔꯗꯧꯅ ꯊꯣꯏꯗꯤꯡꯅꯩ ꯆꯥꯠꯅꯤ ꯇꯧꯏꯁꯦ ꯀꯩꯗꯧꯔꯒꯦꯕꯣ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯕꯤꯔꯤꯕꯗꯨꯕꯣ ꯅꯆꯟꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯀꯩ ꯂꯩꯔꯕꯒꯦ ꯀꯩꯁꯨ ꯂꯩꯇꯦ ꯁꯣꯔꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯟꯁꯥꯡ ꯍꯦꯛꯄ ꯂꯥꯛꯄ꯭ꯔꯣ ꯍꯌꯦꯡꯁꯨ ꯂꯥꯛꯇꯣꯏꯔꯣ ꯂꯥꯛꯀꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯂꯩꯊꯈ꯭ꯔꯦ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯦ ꯍꯣꯏ ꯏꯕꯣꯛ ꯌꯧꯕꯤꯔꯣ ꯃꯉꯥꯜꯅ ꯃꯁꯛꯅ ꯐꯖꯔꯤꯕ ꯑꯗꯨꯒ ꯃꯤꯡꯕꯨ ꯊꯣꯏꯗꯤꯡꯒꯅꯤ ꯍꯣꯏꯗ ꯑꯩꯒꯤ ꯊꯣꯏꯗꯤꯡ ꯅꯨꯡꯁꯤꯕꯤ ꯇꯥꯔꯦꯗꯅ ꯑꯁꯨꯝ ꯅꯣꯛ ꯅꯣꯛꯇꯨꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯔꯦꯝꯕꯤ ꯏꯔꯤꯛ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯉꯣꯟ ꯈꯜꯂꯤ ꯉꯁꯥꯏꯒꯤ ꯇꯥꯏꯕꯪ ꯃꯤꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯀꯥꯟꯅꯗꯦ ꯑꯩ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯌꯥꯡꯅꯨꯗ ꯍꯥꯏꯖꯗꯕ ꯌꯥꯗ꯭ꯔꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯌꯨꯝ ꯄꯥꯟꯕ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯃꯃꯥꯡꯉꯩꯗꯒꯤ ꯑꯗꯨꯝ ꯆꯠꯅꯔꯒ ꯂꯥꯛꯂꯕꯁꯤꯕꯣ ꯑꯩꯅ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯁꯨ ꯅꯠꯇꯦ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯜꯂꯤ ꯃꯇꯥꯎ ꯑꯅꯤꯗꯨ ꯄꯥꯠꯇ ꯂꯥꯛꯂꯤ ꯍꯥꯟꯅꯒꯨꯝ ꯂꯥꯡ ꯀꯥꯏꯅ ꯃꯉꯥꯜ ꯃꯇꯥꯎꯗ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩ ꯉꯔꯥꯡ ꯑꯁꯣꯝ ꯃꯅꯤꯡ ꯃꯥꯏꯀꯩꯗ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯂꯨꯏ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯑꯃ ꯊꯦꯡꯅꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯃꯥꯕꯨ ꯎꯔꯨꯕꯗꯒꯤ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯤ ꯏꯇꯥꯎ ꯅꯪ ꯅꯥꯔꯤꯕ ꯃꯐꯝꯗꯣ ꯃꯤꯅ ꯀꯌꯥ ꯆꯪꯒꯗꯕ ꯃꯐꯝꯅꯤ ꯍꯦꯂꯣꯏ ꯊꯣꯛꯐꯝ ꯅꯥꯏꯅꯕ ꯃꯐꯝꯅꯤꯀꯣ ꯅꯪ ꯉꯥꯎꯔꯒ ꯆꯠꯅꯤꯡꯉꯕꯣ ꯅꯥꯔꯩꯒꯗꯣ ꯈꯨꯗꯤꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯁꯤꯡꯅꯤꯡꯉꯕ ꯍꯥꯏꯕꯅꯤ ꯁꯤꯅꯤꯡꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯍꯌꯦꯡꯒꯤ ꯆꯠꯂꯨꯅꯨꯀꯣ
ꯅꯪ ꯆꯦꯡ ꯂꯩꯀꯣ ꯆꯦꯡ ꯂꯩ ꯍꯥꯏꯁꯤꯅꯤ ꯅꯔꯥꯏꯕꯛ ꯐꯩꯅ ꯉꯥꯎꯔ ꯆꯠꯂꯝꯗ꯭ꯔꯤꯗꯣ ꯏꯇꯥꯎ ꯅꯨꯄꯤꯗꯨ ꯍꯦꯂꯣꯏ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯃꯥꯁꯨ ꯏꯟꯁꯥꯡ ꯍꯦꯛꯄ ꯂꯥꯛꯄꯅꯤ ꯄꯥꯠꯀꯤ ꯃꯅꯤꯡꯗ ꯇꯥꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅ ꯍꯥꯏꯔꯛꯏ ꯃꯃꯤꯡꯁꯨ ꯊꯣꯏꯗꯤꯡ ꯀꯧꯏ ꯍꯩꯃ ꯏꯗꯤꯕꯀꯣ ꯅꯣꯡꯃꯗ ꯄꯨꯛꯂꯤꯒꯅ ꯊꯣꯏꯗꯤꯡꯗꯕ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯕꯨ ꯀꯅꯥ ꯀꯧꯅꯒꯦ ꯅꯪꯉꯣꯟꯗꯅꯦ ꯅꯨꯄꯤꯗꯨꯅ ꯁꯥꯟꯅꯔꯛꯄ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯑꯄꯪ ꯆꯥꯎ ꯍꯥꯏꯁꯤ ꯊꯣꯏꯗꯤꯡꯉꯩ ꯆꯥꯅꯤ ꯇꯧꯔꯤꯁꯤ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦꯕ ꯐꯩ ꯍꯟꯗꯛ ꯊꯦꯡꯅꯕꯗ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯅꯦ ꯍꯥꯏꯗꯤ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤ ꯈꯪꯅꯤꯗꯅ ꯃꯥ ꯑꯩꯉꯣꯟꯗꯒ ꯁꯥꯟꯅꯔꯗꯅ ꯊꯣꯏꯗꯤꯡ ꯀꯥꯏꯅ ꯑꯣ ꯑꯗꯨ ꯚꯥꯏꯕ ꯍꯟꯗꯛꯇꯤ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤꯀꯣ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯁꯤ ꯍꯥꯏꯗꯤ ꯏꯆꯤꯡ ꯏꯆꯤꯡꯉꯤ ꯅꯪꯒꯤ ꯋꯥꯗꯣ ꯍꯣꯏ ꯆꯠꯁꯤ ꯌꯥꯏ ꯌꯨꯝ ꯍꯜꯂꯁꯤ ꯊꯦꯡꯉꯤ ꯃꯇꯝꯁꯤ ꯏꯔꯤꯛ ꯃꯃꯥ ꯂꯥꯏꯔꯦꯝꯕꯤ ꯌꯥꯡꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯏꯃꯥ ꯑꯩ ꯏꯃꯥꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯑꯩ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤ ꯏꯃꯥ ꯉꯁꯤ ꯅꯆꯥꯅ ꯍꯩꯖꯒꯗꯧꯔꯤꯕ ꯋꯥꯁꯦ ꯏꯃꯥꯅ ꯌꯥꯕꯤꯗꯕ ꯇꯧꯕꯤꯅꯨ ꯅꯆꯥ ꯑꯩꯒꯤꯗꯤ ꯑꯔꯦꯞꯄꯅꯤ ꯑꯩ ꯇꯥꯏꯕꯪ ꯑꯣꯏꯕ ꯀꯅꯥ ꯑꯃꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯤ ꯑꯩꯅ ꯃꯥꯕꯨ ꯈꯜꯂꯛꯂꯤꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯒꯤ ꯊꯧꯏꯟꯁꯤꯅ ꯃꯥꯕꯨ ꯊꯦꯡꯅꯖꯔꯦ ꯑꯩ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯔꯛꯇ ꯈꯣꯡꯗꯥꯖꯒꯦ ꯃꯥꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯖꯩ ꯏꯃꯥ ꯅꯃꯣꯝꯒꯤ ꯑꯄꯥꯝꯕꯁꯤꯇꯪ ꯏꯃꯥꯅ ꯍꯣꯏ ꯌꯥꯕꯤꯌꯨ ꯃꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯍꯥꯛ ꯅꯥꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯒꯤ ꯃꯔꯛꯇ ꯈꯥꯗꯨꯅ ꯊꯝꯂꯤꯕ ꯐꯤꯖꯪ ꯑꯁꯦ ꯅꯍꯥꯛ ꯀꯔꯤ ꯀꯥꯎꯔꯤꯕꯅꯣ ꯅꯍꯥꯛꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ ꯑꯆꯝꯕ ꯑꯃ ꯅꯠꯇꯦ ꯀꯔꯤꯒꯤ ꯈꯣꯌꯨꯝ ꯂꯌꯥꯝꯂꯛꯇ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ ꯂꯥꯏ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯅꯪ ꯀꯔꯤꯒꯤ ꯎꯗ꯭ꯔꯤꯕꯅꯣ ꯏꯃꯥ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯩ ꯂꯥꯏ ꯄꯥꯈꯪꯒ ꯄꯥꯝꯖꯗꯦ ꯑꯩꯗꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯥꯇꯅꯤ ꯑꯩꯅ ꯈꯣꯏꯗꯥꯖꯕ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯕꯨ ꯂꯝꯒꯦꯠꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯌꯥꯝꯂꯛꯇꯒꯤ ꯇꯥꯟꯊꯣꯛꯂꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯔꯣꯏ ꯑꯩ ꯆꯠꯆꯔꯤ ꯏꯃꯥ ꯏꯁ ꯀꯌꯥꯗ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯃꯍꯥꯛ ꯃꯁꯥꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ ꯃꯥꯜꯂꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯉꯣꯟꯗ ꯃꯌꯨꯝ ꯄꯥꯜꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯀꯟꯕꯅꯤ ꯃꯄꯨꯔꯣꯏꯕꯗꯣ ꯄꯨꯟꯁꯤ ꯇꯦꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯗ꯭ꯔꯤꯅꯦ ꯀꯔꯝ ꯇꯧꯁꯤꯒꯦ ꯑꯩꯕꯣ ꯉꯁꯤꯁꯤꯕꯨ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯃꯥꯕꯨ ꯂꯥꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯥ ꯂꯥꯛꯂꯕꯗꯤ ꯐꯅꯤꯗ ꯀꯥꯟꯅꯗꯦ ꯑꯩ ꯉꯁꯤꯗꯤ ꯍꯤ ꯇꯣꯡꯂꯒ ꯍꯩꯀ꯭ꯔꯛ ꯌꯦꯜꯂꯤ ꯑꯣꯏꯅ ꯍꯦꯛꯂꯒꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯆꯤꯡꯅꯗꯅꯕ ꯊꯥꯕꯜꯅ ꯀꯥꯏꯗꯅꯣꯃꯤ ꯅꯪꯅ ꯃꯥꯒ ꯊꯦꯡꯅꯩ ꯍꯥꯏꯔꯤꯁꯤꯕꯣ ꯐꯅꯗꯤ ꯂꯥꯞꯄꯦꯕ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯏꯇꯥꯎ ꯅꯪ ꯃꯪꯗꯤ ꯅꯠꯇꯦꯀꯣ ꯌꯧꯗꯣꯔꯦ ꯇꯨ ꯑꯗ ꯎꯔꯤꯕ ꯍꯨꯞ ꯍꯅꯧ ꯄꯨꯝꯁꯪ ꯁꯪꯅ ꯍꯧꯔꯤꯕ ꯃꯐꯝꯁꯦ ꯑꯁꯤꯗꯅꯦꯕ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯈꯤꯕꯗꯣ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯦꯃꯤ ꯍꯥ ꯑꯁꯤꯗ ꯑꯩ ꯉꯝꯖꯔꯣꯏ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯦꯕ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯕꯨꯗꯨ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯅ ꯍꯦꯂꯣꯏ ꯊꯣꯛꯐꯝꯅꯦ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒ ꯍꯩ ꯅꯪꯅ ꯊꯦꯡꯅꯔꯛꯄ ꯃꯤꯗꯣ ꯃꯤ ꯅꯠꯇꯦ ꯂꯥꯏꯅꯤ ꯑꯗꯨꯁꯨ ꯅꯨꯄꯥ ꯄꯥꯝꯕꯤ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯤ ꯍꯦꯂꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯥꯎꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯔꯤ ꯉꯥꯏꯈꯣꯃꯤ ꯏꯇꯥꯎ ꯑꯝꯇ ꯉꯥꯏꯈꯣꯕ ꯈꯨꯁꯤ ꯊꯥꯗꯣ ꯏꯇꯥꯎ ꯅꯪꯅ ꯈꯜꯂꯤ ꯂꯥꯜꯂꯦ ꯍꯥꯏꯕꯅꯤ ꯃꯍꯥꯛ ꯍꯦꯂꯣꯏ ꯅꯠꯇꯦꯕ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯃꯤꯅꯤ ꯑꯁꯦꯡꯕ ꯍꯦꯂꯣꯏ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯀꯣꯏꯄꯨ ꯄꯨꯔꯒ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯀꯣꯛꯇꯣ ꯑꯝꯇ ꯈꯜꯂꯣ ꯑꯄꯪꯕꯧ ꯆꯥꯛ ꯆꯥꯗꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯏꯇꯥꯎ ꯁꯤꯡꯉꯦ ꯅꯪꯗꯤ ꯍꯦꯂꯣꯏ ꯑꯣꯏꯔꯗꯤ ꯆꯦꯜꯂꯣꯏꯗ꯭ꯔꯣ ꯑꯩꯕꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯦꯕ ꯍꯦꯂꯣꯏ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯆꯦꯟꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤꯗꯣ ꯀꯗꯥꯏ ꯊꯤꯔꯨꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯖꯤꯕ ꯄꯥꯟꯕ ꯑꯝꯇ ꯎꯗꯦ ꯄꯥꯠꯁꯤꯗ ꯑꯥꯗ ꯍꯤꯗ ꯍꯩꯀ꯭ꯔꯛ ꯌꯦꯜꯂꯤ ꯍꯦꯛꯂꯤꯕꯁꯦ ꯑꯁꯤ ꯃꯥꯟꯈ꯭ꯔꯦꯗ ꯃꯥꯅꯤꯅꯦ ꯏꯇꯥꯎ ꯇꯨ ꯑꯥꯗꯒꯤ ꯁꯤꯅꯤ ꯂꯥꯛꯑꯣ ꯑꯣ ꯊꯣꯏꯗꯤꯡ ꯑꯩꯅꯦ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨꯕ ꯏꯕꯨꯡ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥꯅꯣꯅ ꯈꯜꯂꯨꯔꯦ ꯃꯍꯥꯛꯅ ꯏꯕꯨꯡꯒꯤ ꯃꯔꯨꯞꯂꯣ ꯍꯣꯏ ꯆ ꯑꯩꯅ ꯑꯗꯨꯝ ꯈꯨꯝꯖꯔꯦ ꯏꯁꯥꯅ ꯏꯕꯨꯡꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯅꯕꯨꯡꯒꯤ ꯃꯤꯡꯁꯦ ꯍꯥꯏꯗꯣꯛꯀꯗꯕꯨ ꯏꯀꯥꯏꯔꯦꯗꯨꯅꯤ ꯊꯥꯒꯤ ꯃꯉꯥꯜꯗꯤ ꯂꯩꯖꯗꯕ ꯊꯥꯅꯤꯜ ꯀꯧꯏ ꯏꯕꯨꯡꯒꯤ ꯃꯤꯡꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯏꯕꯨꯡꯒꯤ ꯃꯤꯡꯁꯦ ꯅꯈꯣꯏꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯝꯃꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯂꯩꯒꯦꯀꯣ ꯃꯉꯥꯜꯅ ꯏꯆꯟ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯊꯪꯖꯒꯦ ꯁꯦꯡꯅ ꯈꯨꯝꯕꯤꯔꯧꯀꯣ ꯏꯆꯟꯒꯤ ꯃꯤꯡꯁꯦ ꯑꯁꯦꯡꯕꯒꯤ ꯊꯣꯏꯗꯤꯡ ꯑꯗꯨꯝ ꯀꯧꯕ꯭ꯔꯣ ꯏꯔꯤꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯕꯣ ꯅꯆꯧꯅ ꯐꯥꯒꯤ ꯇꯧꯖꯈꯤꯕꯅꯤ ꯑꯩꯒꯤ ꯃꯤꯡꯗꯤ ꯏꯔꯤꯛ ꯀꯧꯖꯩ ꯑꯩꯅ ꯑꯣꯏꯗꯕ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯗꯣ ꯏꯕꯨꯡꯒꯤ ꯑꯍꯜ ꯂꯃꯟ ꯁꯨꯅ ꯂꯩꯔꯤꯀꯣ ꯏꯆꯟ
ꯑꯩꯗꯤ ꯌꯥꯝꯅ ꯇꯣꯟꯈ꯭ꯔꯕ ꯃꯤꯁꯛꯅꯤꯗ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯁꯥꯒꯤ ꯏꯃꯤꯁꯤ ꯅꯠꯇꯅ ꯑꯩꯗꯤ ꯏꯁꯥꯅ ꯁꯨꯔꯒ ꯆꯥꯕ ꯁꯨꯗꯕ ꯅꯨꯃꯤꯠꯇ ꯆꯥꯗꯕ ꯑꯁꯨꯝꯅ ꯁꯨꯝ ꯍꯤꯡꯂꯤ ꯀꯣꯛ ꯁꯤꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯁꯤꯅꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯅꯔꯤꯕꯁꯤ ꯆꯠꯀꯗꯧꯔꯤꯕ ꯄꯟꯊꯨꯡꯐꯝꯗꯣ ꯌꯧꯒꯦ ꯈꯜꯂꯕꯗꯤ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ ꯃꯍꯩ ꯂꯩꯇꯨꯅ ꯆꯦꯟꯕ ꯌꯥꯗꯕꯅꯤꯅ ꯑꯈꯥꯡ ꯀꯟꯕ ꯇꯥꯏ ꯅꯠꯇ꯭ꯔꯅꯦ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯣ ꯅꯪꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩ ꯃꯤꯕꯨ ꯂꯥꯏꯅ ꯁꯨꯝꯕꯁꯨ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯃꯁꯤꯁꯨ ꯅꯍꯥꯛꯀꯤ ꯅꯒꯨꯟ ꯍꯥꯏꯖꯒꯦ ꯏꯕꯨꯡꯒꯤ ꯋꯥꯇꯥꯁꯤꯗꯤ ꯏꯀꯥꯏꯖꯔꯦꯗ ꯑꯗꯣ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯗꯧꯔꯦ ꯆꯠꯅꯕ ꯇꯧꯕꯤꯔꯣ ꯃꯉꯥꯜ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯉꯥꯜ ꯄꯥꯠꯇ ꯆꯠꯅꯕ ꯍꯥꯏꯗꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯛꯂꯛꯏ ꯆꯥꯎꯇꯣꯟꯅ ꯍꯩ ꯃꯉꯥꯜ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ ꯇꯣꯟ ꯑꯩ ꯄꯥꯠꯇ ꯆꯠꯀꯦꯅ ꯇꯧꯕꯅꯤ ꯏꯇꯣꯟ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯇꯥꯛꯄꯤꯌꯨ ꯏꯇꯣꯟꯅ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛꯇꯣ ꯑꯃꯨꯛꯇ ꯇꯧ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛ ꯇꯧꯒꯗꯕꯅꯤ ꯅꯪ ꯄꯥꯠꯇꯨ ꯆꯠꯂꯨꯔꯅꯨ ꯑꯩꯒꯤ ꯊꯕꯛꯇꯣ ꯑꯣꯏꯅ ꯇꯧꯔꯣ ꯉꯁꯤꯗꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯄꯣꯠ ꯊꯥꯕꯒꯤ ꯃꯇꯝ ꯍꯦꯟꯈꯤꯗꯧꯔꯦ ꯍꯣꯏ ꯑꯩ ꯏꯇꯣꯟꯒꯤ ꯂꯩꯕꯥꯛꯇꯣ ꯇꯧꯖꯔꯒꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜ ꯆꯥꯎꯇꯣꯟꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛ ꯏꯪꯈꯣꯜ ꯌꯧꯔꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝ ꯂꯩꯕꯥꯛ ꯇꯧꯔꯛꯄꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯉꯥꯜ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯨꯃꯤꯠꯁꯨ ꯐꯅꯌꯥꯝ ꯊꯦꯡꯈ꯭ꯔꯦ ꯃꯉꯥꯜꯅ ꯆꯥꯎꯇꯣꯟꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯈꯣꯏꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯇꯣꯟ ꯊꯕꯛꯇꯣ ꯂꯣꯏꯒꯗꯕ ꯈꯖꯤꯛꯇꯪ ꯌꯥꯎꯔꯦ ꯑꯩ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯍꯌꯦꯡꯃꯨꯛ ꯁꯨꯔꯒꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯂꯨꯅꯕ ꯆꯦꯡ ꯈꯖꯤꯛꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯕꯕꯨ ꯈꯣꯏꯕꯤꯅ ꯀꯔꯤ ꯆꯦꯡ ꯄꯤꯌꯨ ꯀꯥꯏꯅ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯔꯦꯝꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦꯅꯦ ꯅꯪꯉꯣꯟꯗꯗꯤ ꯅꯪꯁꯦ ꯑꯗꯨꯃꯥꯏꯅ ꯆꯥꯎꯅ ꯄꯣꯛꯂꯛꯄ ꯅꯠꯇꯦꯌꯦ ꯑꯩꯈꯣꯏꯅ ꯅꯥꯊꯤꯕꯣꯡꯗꯣ ꯊꯛꯂꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯁꯦ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯍꯦꯛꯇ ꯎꯏꯅꯦ ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯅꯕꯨꯛ ꯆꯦꯜꯂꯝꯃꯅꯤꯀꯣ ꯁꯦꯜ ꯄꯤꯌꯨ ꯆꯦꯡ ꯄꯤꯌꯨꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯃꯦ ꯍꯥꯏꯕ ꯅꯆꯤꯟꯗꯣ ꯌꯥꯝ ꯍꯩꯉꯝꯗꯧ ꯉꯝꯃꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯐꯨꯅꯤꯡꯕꯅ ꯈꯨꯠꯁꯦ ꯃꯔꯦꯡ ꯆꯠꯂꯤ ꯏꯗꯣꯝꯆꯥ ꯋꯥꯍꯩꯗꯣ ꯈꯖꯤꯛꯇꯪ ꯀꯟꯃꯟꯕ꯭ꯔꯥ ꯈꯟꯖꯩ ꯅꯆꯥꯅ ꯑꯩ ꯆꯠꯆꯔꯦ ꯆꯥꯎꯇꯣꯟꯅ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤ ꯃꯁꯤ ꯃꯕꯨꯛ ꯂꯨꯈ꯭ꯔꯕ ꯃꯁꯤꯅ ꯁꯤꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯌꯨꯝꯐꯝ ꯑꯁꯦ ꯌꯣꯟꯊꯣꯛꯂꯒ ꯆꯥꯎꯈꯠꯅꯕ ꯇꯧꯕ ꯌꯥꯕꯅꯤ ꯀꯔꯝꯕ ꯂꯥꯏꯅꯕꯨ ꯎꯀꯜꯂꯣꯏꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯁꯤꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯕꯁꯤꯕꯣ ꯁꯤꯔꯣꯏ ꯃꯤ ꯐꯠꯇꯕꯁꯦ ꯂꯥꯏꯅ ꯄꯥꯝꯗꯕꯅꯤ ꯍꯌꯦꯡ ꯁꯤꯈ꯭ꯔꯕꯁꯨ ꯃꯔꯨꯅ ꯌꯨꯗꯧꯔꯤ ꯄꯣꯠꯅꯤ ꯃꯉꯥꯜ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯇꯨꯃꯤꯟ ꯐꯝꯂꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯀꯞꯂꯤ ꯅꯨꯄꯥ ꯅꯠꯇꯕꯀꯣ 이마, 나코이나 나자 이모 이놈은 녹비암을 입으시 까르긴 이수 나코이나 낙도 부미람 나마디 나자 아이나 까야는 누가이런 거니 이마, 마시로 부시 미워이나 뻑뻑이 누가이 바이바도 마시로 바보 suktuan mama po. Matangduda mataw thabal laktuna. Ito, kaydore. Tumin pamlaga layrimnisipo. Pata sulakti, nasa ngamdraba haydana ay bakatan layni. Kaydore gahabani. Nangonda ni ay nahangisi. Ay ma, ito. Ay nahangisi tadro. Ito mangal. Ayno sibu ngawar sa. Mangal. Ito. Ay di, itaw lakpa kang ngawtray. Kaya ang kuirabagay. ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯦꯗꯅ ꯂꯥꯎ ꯐꯝꯁꯤꯜꯂꯛꯑꯣ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯀꯧꯕꯒ ꯇꯥꯗꯕ ꯃꯈꯩ ꯅꯠꯇꯦ ꯀꯔꯤ ꯈꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯅꯤ ꯅꯈꯣꯡꯗꯨꯅ ꯂꯣꯏꯅ ꯃꯣꯠꯂꯤꯗꯨꯅ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯄꯥꯠꯁꯨ ꯂꯥꯛꯇꯦ ꯅꯪꯕꯨ ꯅꯪꯒꯤ ꯉꯥꯁꯨ ꯑꯩꯅ ꯀꯥꯔꯛꯂꯕꯅꯤ ꯁꯤ ꯉꯥ ꯌꯥꯝ ꯊꯨꯔꯝꯃꯤ ꯅꯪꯒꯤ ꯉꯥꯗꯣ ꯑꯩꯅ ꯏꯃꯥꯒꯤ ꯌꯣꯜꯍꯟꯈ꯭ꯔꯦ ꯁꯤꯅ ꯁꯦꯜꯅꯤ ꯁꯤ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤ ꯏꯇꯥꯎ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯥꯎ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯈꯣꯡ ꯃꯣꯠꯂꯤꯁꯦ ꯏꯇꯣꯟ ꯈꯣꯏꯒꯤ ꯏꯪꯈꯣꯜ ꯂꯩꯕꯥꯛ ꯇꯧꯔꯨꯕꯅꯤ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯆꯦꯡ ꯈꯖꯤꯛꯇꯪ ꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥ ꯉꯥꯡꯂꯛꯇꯦ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯤꯕꯨ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯌꯥꯝꯅ ꯊꯤꯕ ꯃꯤ ꯍꯥꯏꯕꯗ ꯑꯣꯏꯔꯕ꯭ꯔꯥ ꯏꯇꯥꯎ ꯌꯥꯔꯦ ꯅꯨꯄꯥ ꯃꯥꯟꯖꯗꯕ ꯅꯇꯧꯗꯣ ꯑꯩ ꯄꯥꯝꯗꯦꯀꯣ ꯑꯗꯨꯝꯅ ꯇꯧꯅꯨ
ꯃꯣꯏꯒꯤ ꯃꯒꯨꯟ ꯈꯪꯂꯕ ꯅꯪꯅ ꯀꯔꯤꯒꯤ ꯑꯪꯗꯕ ꯃꯒꯨꯝꯅ ꯋꯥ ꯉꯥꯡꯉꯤꯅꯣ? ꯑꯩ ꯌꯥꯝ ꯋꯥꯏꯀꯣ. ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯛꯂꯅꯨ. ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯨꯁꯤ. ꯑꯩꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ. ꯏꯃꯥꯅ ꯊꯔꯣꯏ ꯊꯣꯡꯍꯧꯔꯤꯕꯅꯤ. ꯍꯣꯏ ꯏꯇꯥꯎ. ꯃꯇꯥꯎ ꯑꯅꯤꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯄꯣꯊꯥꯔꯤ. ꯊꯥꯕꯜꯅ, ꯏꯇꯥꯎ, ꯏꯆꯜ ꯏꯔꯤꯛꯇꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ. ꯃꯉꯣꯟꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ. ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜꯁꯨꯅꯤ ꯌꯥꯎꯏ. ꯅꯪ ꯂꯥꯏꯕꯛ ꯊꯤꯅ ꯐꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯅꯪ ꯇꯥꯔꯦ. ꯌꯥꯝ ꯐꯖꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯌꯥꯕ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ. ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯁꯤꯗꯤ ꯁꯦꯜ ꯊꯣꯛꯇꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧ ꯁꯔꯨꯛ ꯁꯦꯜ ꯊꯣꯛꯄ ꯅꯨꯄꯥꯒꯤ ꯇꯔꯥꯁꯨꯕꯤ ꯑꯣꯏꯔꯒꯦꯅ ꯈꯟꯕ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ. ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯩꯃꯜꯂꯤ. ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯗꯕꯤ ꯑꯐꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯕꯅꯤ. ꯁꯦꯜꯗ ꯉꯥꯎꯗꯕ. ꯏꯇꯥꯎ, ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯃꯒꯨꯜ ꯌꯥꯝ ꯂꯩ ꯍꯥꯏꯅꯕꯅꯤ. ꯃꯁꯦ ꯃꯄꯨ ꯃꯥꯒꯤ ꯈꯨꯗꯣꯜꯅꯤ. ꯁꯦꯜꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ. ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ. ꯏꯆꯜ ꯏꯔꯤꯛ ꯅꯪꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯃꯍꯥꯛꯅ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧꯅꯅꯦ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ. ꯏꯇꯥꯎꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯃꯥꯅ ꯅꯪꯉꯣꯟꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯕꯗꯣ ꯑꯩ ꯎꯍꯧꯕꯖꯥꯠꯅꯤ. ꯈꯪꯉꯕꯣ? ꯑꯄꯪꯖꯥꯎ, ꯅꯪꯗꯤ ꯀꯥꯏ ꯎꯔꯅꯤꯒꯦ? ꯅꯃꯤꯠꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯒ. ꯌꯥꯝ ꯈꯪꯉꯤꯗ, ꯈꯪꯁꯤꯔꯥ ꯅꯪꯗꯤ. ꯑꯩꯒꯤ ꯑꯁꯣꯏꯕ ꯁꯦꯟꯅꯔꯒ ꯅꯪꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯋꯥ ꯑꯣꯏꯔꯦ. ꯏꯇꯥꯎꯅ ꯍꯥꯏꯕ ꯂꯥꯟꯗꯦꯗ. ꯑꯁꯦꯡꯕꯅꯤ, ꯑꯩ ꯃꯉꯣꯟꯗ ꯌꯦꯡꯕ ꯉꯝꯗꯦ. ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ. ꯃꯁꯤꯁꯨ ꯃꯥꯒꯤ ꯃꯒꯨꯜ ꯑꯃꯅꯤ. ꯍꯣꯏ, ꯌꯥꯖꯔꯦ. ꯇꯥꯕꯗ ꯋꯥꯔꯦ. ꯑꯩꯈꯣꯏꯅꯒ ꯌꯦꯡꯂꯨꯔꯒꯅ ꯏꯃꯤꯠ ꯑꯅꯤꯁꯦ ꯀꯣꯊꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤꯅꯦ. ꯃꯤ ꯃꯥꯟꯗꯕ ꯏꯕꯨꯡꯉꯣ, ꯄꯨꯔꯥ ꯃꯣꯔꯥ ꯍꯥꯏꯗꯣ ꯅꯪ ꯑꯣꯏꯗꯧꯔꯤꯅꯦ ꯍꯥꯏꯁꯤꯗꯤ. ꯃꯇꯥꯎꯒꯤ ꯋꯥꯍꯩꯁꯤꯗ ꯃꯉꯥꯜ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯤ. ꯊꯥꯕꯜꯁꯨ ꯅꯣꯛꯂꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ. ꯃꯃꯥ ꯂꯥꯏꯔꯦꯝꯕꯤ ꯌꯥꯡꯅꯨꯅ ꯃꯆꯥꯕꯨ ꯊꯦꯝꯂꯤ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛꯎ. ꯃꯗꯣ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦ. ꯃꯈꯣꯏꯅ ꯇꯥꯏꯕꯪꯅꯤ, ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯈꯣꯏꯌꯨꯝ ꯂꯥꯏ. ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯀꯔꯝꯅ ꯆꯥꯔꯧ ꯃꯧꯔꯧꯅꯒꯅꯤ? ꯃꯗꯣ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯗ ꯅꯪꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯇꯦꯟꯒꯗꯧꯔꯤꯕꯅꯤ. ꯃꯔꯝꯗꯤ ꯅꯍꯥꯛꯇꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯤ. ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯃꯍꯥꯛꯄꯨ ꯆꯥꯈꯤꯒꯗꯧꯔꯤꯕꯅꯤ. ꯃꯁꯤ ꯅꯍꯥꯛ ꯃꯨꯟꯅ ꯈꯜꯂꯨ. ꯏꯃꯥ, ꯑꯩ ꯃꯍꯥꯛꯄꯨ ꯅꯁꯥꯅ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯤ. ꯃꯍꯥꯛꯄꯨ ꯀꯟꯅꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ? ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ. ꯃꯥ ꯅꯠꯇꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯂꯦꯞꯆꯈ꯭ꯔꯦ. ꯅꯆꯥꯕꯨ ꯂꯝꯀꯦꯠꯄꯤꯅꯤ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ. ꯎꯄꯥꯏ ꯑꯃꯈꯛꯇꯪꯗꯤ ꯂꯩꯒꯅꯤ. ꯃꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯍꯥꯛꯅ ꯅꯤꯡꯖꯔꯤꯕꯗꯣ ꯁꯣꯏꯗꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ. ꯃꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯃꯨꯛ ꯂꯩꯔꯔꯣꯏ. ꯇꯥꯎ, ꯃꯨꯟꯅ ꯇꯥꯎ. ꯄꯥꯠ ꯑꯁꯤꯒꯤ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯏꯔꯨꯞꯇꯨꯅ ꯂꯩꯈ꯭ꯔꯕ ꯆꯤꯡꯖꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯖꯗꯨꯅ ꯃꯍꯥꯛꯀꯤ ꯆꯤꯡꯃꯥꯏꯗ ꯁꯥꯠꯂꯤꯕ ꯂꯩꯍꯥꯎ ꯂꯩꯔꯦꯜ ꯃꯥꯕꯨ ꯍꯦꯛꯆꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛꯅ ꯈꯜꯂꯤꯕꯗꯣ ꯅꯤꯡꯕ ꯊꯨꯡꯂꯦ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ. ꯑꯗꯨꯕꯨ ꯃꯁꯤ ꯇꯔꯥꯏꯅ ꯍꯦꯛꯇ ꯌꯥꯝꯒꯗꯕ ꯅꯠꯇꯦ. ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯊꯧꯒꯥꯏꯅꯤ. ꯃꯁꯤ ꯅꯍꯥꯛꯄꯨ ꯉꯝꯒꯗ꯭ꯔꯅꯦ? ꯐꯔꯦ, ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯏꯃꯥ. ꯅꯆꯥ ꯆꯠꯆꯔꯦ. ꯑꯩꯅꯗꯤ ꯃꯍꯥꯛꯅ ꯀꯤꯗꯨꯅ ꯇꯣꯛꯈꯤꯅꯕ ꯃꯁꯤꯜꯂꯤ. ꯃꯩ ꯏꯁꯤꯡ ꯆꯪꯗꯕ ꯍꯥꯏꯕꯗꯣ ꯃꯇꯥꯔꯦ ꯇꯧꯔꯤꯕꯁꯦ. ꯑꯩꯅ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ. ꯏꯄꯥ ꯁꯣꯔꯥꯔꯦꯜꯅꯒ ꯈꯪꯈ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ. ꯂꯨꯗꯧꯔꯤꯗ ꯇꯧꯔꯤꯕꯁꯦ. ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ. ꯏꯔꯤꯛ ꯃꯍꯥꯛ ꯂꯥꯏꯖ ꯏꯁꯤꯡꯊꯛꯇ ꯂꯦꯞꯂꯒ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯄꯨꯊꯣꯔꯛꯂꯤ. ꯃꯥꯏꯀꯩ 10 ꯄꯨꯝꯕ ꯃꯝꯈ꯭ꯔꯦ. ꯅꯨꯡꯁꯤꯠꯅ ꯀꯣꯏꯁꯤꯜꯂꯛꯂꯤ. ꯂꯦꯝꯂꯩ ꯉꯥꯌꯥꯝ ꯑꯃ ꯏꯊꯛ ꯏꯄꯣ ꯃꯔꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯂꯤ. ꯏꯔꯤꯛ ꯑꯀꯟꯕ ꯂꯥꯏꯔꯣꯜ ꯃꯁꯤꯅ ꯁꯣꯜꯂꯛꯂꯤ. ꯂꯥꯏꯖ ꯏꯁꯤꯡ ꯃꯥꯁꯨ ꯈꯥꯡꯕ ꯉꯝꯗ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯈꯥꯡꯂꯤ. ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯌꯥꯡꯅꯨꯅ ꯃꯆꯥꯕꯨ ꯈꯥꯝꯂꯛꯏ. ꯍꯩ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯑꯃꯨꯛꯇ ꯂꯦꯞꯈꯣ, ꯑꯃꯨꯛꯇ ꯂꯦꯞꯈꯣ. ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕ꯭ꯔꯥ? ꯑꯃꯨꯛꯇ ꯂꯦꯞꯈꯣ. ꯏꯔꯤꯛꯇꯨ ꯄꯤꯁꯤꯜꯂꯝꯕ ꯃꯤꯠꯇꯨ ꯁꯠ ꯄꯥꯡꯊꯣꯔꯛꯏ. ꯏꯃꯥ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯏꯃꯥꯅ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯇꯥꯛꯄꯤꯌꯨ ꯏꯃꯥ. ꯏꯕꯦꯝꯃ, ꯏꯃꯥꯅ ꯏꯆꯥꯒꯤ ꯄꯨꯛꯆꯦꯜꯕꯨꯅꯦ ꯆꯥꯡ ꯌꯦꯡꯕꯅꯤ. ꯅꯍꯥꯛꯅ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ. ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯀꯧꯕꯗ ꯂꯥꯛꯂꯣꯏ. ꯏꯃꯥꯅ ꯀꯧꯕ ꯈꯛꯇꯗ ꯃꯍꯥꯛ ꯂꯥꯛꯀꯗꯕꯅꯤ. ꯃꯍꯥꯛ ꯏꯃꯥꯒꯤ ꯆꯥꯅꯕ ꯃꯔꯨꯞꯅꯤ. ꯏꯃꯥ, ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯆꯥꯗ ꯂꯣꯠꯄꯤꯔꯤꯕꯅꯣ? ꯏꯃꯥ, ꯅꯆꯥꯒꯤꯗꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅ ꯑꯔꯦꯞꯄꯅꯤ. ꯐꯔꯦ, ꯏꯆꯥꯒꯤ ꯅꯤꯡꯕ ꯏꯃꯥꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ. ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯅꯕꯤ ꯀꯨꯝꯂꯥꯡ ꯃꯁꯤꯡ ꯊꯤꯉꯝꯗ
ꯏꯔꯣꯜꯅꯨꯡꯗ ꯂꯩꯈ꯭ꯔꯕꯤ ꯏꯇꯥꯎ ꯅꯇꯥ ꯌꯥꯡꯅꯨꯅ ꯀꯧꯖꯕꯁꯦ ꯃꯇꯥꯕꯤꯔꯕꯗꯤ ꯏꯇꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇ ꯈꯣꯡꯗꯣꯏꯕꯤꯔꯛꯎꯕ ꯏꯇꯥ ꯆꯤꯡꯖꯥꯏꯔꯦꯝꯕꯤ ꯃꯇꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤ ꯏꯇꯥ ꯌꯥꯡꯅꯨ ꯅꯇꯥ ꯑꯩꯕꯨ ꯀꯧꯕꯕꯨ ꯏꯇꯥꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ ꯅꯇꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯏꯇꯥ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯏꯆꯥ ꯏꯔꯤꯛ ꯅꯠꯇꯕ꯭ꯔꯥ ꯏꯃꯥ ꯂꯩꯔꯦꯝꯕꯤ ꯅꯆꯥ ꯏꯔꯤꯛꯅꯤ ꯌꯥꯡꯅꯨꯅ ꯏꯇꯥ ꯃꯥꯅꯤ ꯅꯆꯥ ꯏꯔꯤꯛ ꯃꯍꯥꯛꯀꯤ ꯃꯔꯝꯒꯤꯅꯤ ꯑꯩꯅ ngasi itabu ꯀꯧꯖꯔꯤꯕꯁꯤ ꯏꯇꯥ ꯑꯣꯟꯊꯣꯛꯄꯒꯤ ꯅꯨꯡꯗꯝ ꯍꯥꯏꯕꯗꯨꯅꯤ ꯅꯆꯥ ꯏꯕꯦꯝꯃ ꯃꯍꯥꯛꯁꯦ ꯇꯥꯏꯕꯪ ꯃꯤꯗ ꯌꯨꯝ ꯄꯥꯟꯒꯅꯤ ꯃꯍꯥꯏꯔꯦꯗꯣ ꯏꯇꯥ ꯃꯔꯝ ꯑꯁꯤꯗ ꯏꯇꯥꯗꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯂꯧꯖꯒꯦ ꯃꯗꯨꯅ ꯏꯇꯥꯕꯨ ꯀꯧꯖꯕꯅꯤ ꯍꯥ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯁ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯃꯥꯒꯤ ꯏꯔꯤꯛ ꯅꯍꯥꯛꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯏꯃꯥ ꯅꯆꯥꯕꯨ ꯏꯀꯥꯏ ꯈꯪꯗꯦ ꯂꯝꯀꯦꯠꯄꯤꯅꯤ ꯈꯟꯕꯤꯒꯅꯨ ꯑꯩ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯥꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯃꯍꯥꯛ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯅꯤ ꯃꯍꯥꯛꯀꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ ꯈꯟꯈ꯭ꯔꯦ ꯅꯆꯥ ꯌꯦꯡꯅꯤꯡꯕ ꯑꯁꯤꯗꯗꯤ ꯊꯨꯡꯍꯟꯕꯤꯌꯨ ꯑꯩꯒꯤ ꯇꯦꯡ ꯏꯃꯥꯅ ꯄꯥꯡꯕꯤꯌꯨ ꯐꯔꯦ ꯏꯆꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯅ ꯂꯦꯞꯂꯕꯗꯤ ꯏꯃꯥ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯃꯇꯝꯁꯤ ꯊꯦꯡꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝꯁꯦ ꯂꯣꯏꯈꯤꯒꯗꯧꯔꯦ ꯑꯩ ꯍꯜꯂꯦꯀꯣ ꯅꯃꯥ ꯅꯆꯥꯁꯨ ꯍꯜꯂꯣ ꯍꯣꯏ ꯐꯔꯦ ꯈꯣꯏꯅꯧꯏꯇ ꯆꯥꯅꯕꯤ ꯍꯟꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦꯀꯣ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯊꯤꯡꯕ ꯌꯥꯗ ꯆꯠꯂꯤ ꯃꯉꯥꯜ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯆꯥꯛ ꯊꯣꯡꯂꯤ ꯅꯨꯄꯤꯒꯤ ꯁꯤꯟꯐꯝ ꯅꯨꯄꯥꯒꯤ ꯁꯤꯟꯐꯝ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯩ ꯃꯍꯥꯛ ꯑꯣ ꯃꯉꯥꯜ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯂꯛ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯑꯣ ꯀꯅꯥꯅꯣ ꯈꯣꯟꯗꯥ ꯑꯁꯤꯗꯤ ꯐꯖꯅ ꯋꯥꯎꯈ꯭ꯔꯦꯗ ꯏꯌꯥꯝꯕ ꯀꯔꯤ ꯂꯩꯕꯤꯔꯒꯦ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯑꯗꯨꯒꯤ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯁꯨ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯅꯪꯕꯨ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯅꯤ ꯏꯌꯥꯝꯕ ꯍꯥꯟꯕꯤꯔꯝ ꯑꯩ ꯂꯥꯛꯆꯔꯒꯦ ꯂꯥꯛꯅꯕ ꯇꯧꯔꯣꯀꯣ ꯑꯩ ꯆꯠꯂꯦ ꯃꯉꯥꯜ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯆꯥꯔꯒ ꯃꯍꯥꯛ ꯊꯕꯛ ꯁꯨꯐꯝ ꯌꯧꯔꯛꯂꯤ ꯅꯪ ꯂꯥꯛꯂꯦꯗꯅ ꯇꯨ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯐꯧ ꯄꯔꯥꯁꯦ ꯀꯩꯗ ꯍꯩꯖꯤꯜꯂꯨ ꯂꯣꯏꯅ ꯍꯣꯟꯒꯗꯕꯅꯤꯀꯣ ꯊꯦꯡꯈꯤꯅꯤ ꯊꯕꯛ ꯍꯧꯔꯣ ꯐꯅꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯃꯉꯥꯜ ꯐꯧ ꯌꯥꯝꯗꯨ ꯃꯊꯟꯇꯅ ꯂꯣꯏꯅ ꯀꯩꯗ ꯐꯧꯗꯨ ꯍꯩꯔꯤ ꯋꯥꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯐꯥꯎ ꯄꯣꯊꯥꯕ ꯇꯧꯗ ꯊꯕꯛꯁꯤꯡꯗꯨ ꯇꯧꯔꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯍꯣꯠꯅꯔꯛꯄꯅ ꯊꯕꯛ ꯑꯗꯨꯁꯨ ꯄꯨꯝꯂꯣꯏ ꯂꯣꯏꯔꯤ ꯃꯉꯥꯜ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯦꯞꯂꯒ ꯌꯥꯝꯕ ꯊꯕꯛ ꯂꯣꯏꯖꯔꯦ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯑꯄꯥꯏꯕꯤꯅ ꯃꯉꯥꯜ ꯂꯣꯏꯔꯕ꯭ꯔꯣ ꯁꯤꯁꯦ ꯃꯁꯤ ꯑꯣꯏꯔꯣ ꯅꯪꯒꯤ ꯑꯋꯥꯃꯜꯁꯦ ꯀꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯌꯥꯝꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯃꯉꯥꯜꯅ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯃꯈꯣꯏ ꯈꯔ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤ ꯃꯈꯣꯏꯅ ꯃꯉꯥꯜ ꯎꯕꯗ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯑꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯉꯥꯟꯗꯤ ꯉꯥꯟꯗꯕ ꯃꯥꯒꯤ ꯃꯉꯥꯜ ꯀꯥꯏꯅ ꯀꯧꯕ ꯅꯨꯄꯥ ꯆꯥꯛꯅꯤꯕ ꯑꯃ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯈꯣꯏꯃꯨꯅ ꯍꯥꯏꯔꯛꯄꯅꯤ ꯈꯣꯏꯗꯨꯝꯅ ꯃꯥꯅꯦ ꯆꯥꯛꯅꯤꯕ ꯃꯉꯥꯜ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯁꯥꯏꯕꯅ ꯆꯥꯛꯂꯦꯝ ꯆꯥꯕ ꯑꯄꯪꯕꯗꯨ ꯒꯙꯥꯅꯦꯕ ꯅꯣꯡ ꯄꯨꯡ ꯉꯥꯟꯕꯗꯒꯤ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥ ꯁꯦꯡꯕ ꯈꯣꯡꯕꯥꯟ ꯂꯨꯄꯥꯟ ꯁꯦꯡꯕ ꯑꯗꯨꯒ ꯃꯤꯅ ꯆꯥꯈꯤꯕꯒꯤ ꯂꯨꯈꯥ ꯈꯔ ꯄꯤꯖꯔꯒ ꯄꯪꯌꯥꯏ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯤ ꯃꯥꯟꯅꯕꯁꯦ ꯈꯣꯏꯃꯨꯅ ꯃꯉꯥꯜ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯕꯨ ꯀꯅꯥꯒꯤ ꯈꯣꯡꯕꯥꯜ ꯁꯦꯡꯂꯨꯔꯤꯅꯣ ꯍꯥ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯩꯌꯦ ꯅꯪꯅ ꯑꯝꯇ ꯁꯦꯡꯗꯣꯛꯄ ꯂꯥꯛꯑꯣ ꯍꯌꯦꯡꯗꯤ ꯀꯣ ꯃꯔꯨꯞꯁꯦ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯃꯇꯥꯒꯨꯝ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯋꯥꯗꯣ ꯈꯔ ꯌꯦꯡꯂꯒ ꯉꯥꯡꯕ ꯐꯩ ꯅꯈꯣꯏꯁꯨ ꯃꯤꯅꯤ ꯑꯩꯁꯨ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯀꯧꯕꯤꯅꯣ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡꯗ ꯉꯁꯤꯒꯨꯝꯅ ꯍꯦꯛ ꯉꯥꯡꯂꯕꯗꯤ ꯃꯉꯥꯜ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯒꯅꯤ ꯁꯥꯏꯕꯅ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯤ ꯌꯥꯝ ꯐꯥꯎꯔꯦꯗ ꯏꯇꯥꯎꯆꯤꯡ ꯃꯁꯤ ꯐꯨꯁꯤ ꯂꯦꯝꯅ ꯊꯥꯒꯨꯝꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯥꯜꯗ ꯐꯨꯕ ꯍꯧꯔꯛꯏ ꯃꯉꯥꯜ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯉꯥꯜꯅ ꯈꯪꯕ꯭ꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯍꯧꯖꯤꯛꯇꯤ ꯃꯤꯅꯥꯏ ꯃꯉꯥꯜꯒꯤ ꯃꯒꯨꯜ ꯈꯪꯂꯝꯂꯅꯤ ꯁꯟꯅ ꯇꯦꯕꯅ ꯋꯥꯏꯕꯁꯦ ꯁꯔꯨ ꯐꯪꯕꯅꯤ ꯀꯥꯎꯒꯅꯨ ꯃꯇꯨꯡ ꯑꯃꯨꯛ ꯑꯁꯤꯒꯨꯝꯅ ꯇꯧꯔꯕ ꯅꯨꯃꯤꯠꯇꯨꯅ ꯅꯈꯣꯏꯒꯤ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯉꯥꯜ ꯌꯥꯝ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ
Mangal yum hek yaubaga legai miyam khomduna asum aran amta thidana mayam sangdana Mangal bu yam thina phuri. Mangal gi yumsu mayam sangdana loina thugaikre tanza sida Thabal laktuna matau bu konkhani. Karino kaino mayam tawbirisibo asum aran amta thidana ngami matagum tawbibisibo masibu karam satnabino Mangal na kayamuk yamna lanbagino mayamna mabu sukhina phubiribisibo. Hey angang na kari khanglabagi ha baram sa phuri bani nang nei khoida amuk taklibro chakru sa nang su phurak loi haninga leite chalu sa mayam masi minai masa se lekai si lehengumsi masi mayam kari khalibagi lekai mayamna lehengumsi hai Thabal nahakna minai masa se ikoi gi khutta si haningrabadi yam thuna purga sakro puroi hairagana ikoi na thokpa ma tawrgadabani masimni khangjau Thabal soktuna tadu leiriba Mangalbu poduna mahak chatkre Thabal sauningbana masadu leiba ngamtre adubu matawgi khanduna mahak mayim tamna laktuna matawbu magi kada hiphali tombina is kaino tawribaside Mangal isana ngasi tawramlibasibu karino onthokna minungsi khangdeda makhoise atonba laraba migidi kanasu leite habito chungkreda ibunga imahidak semlukhige Thabalna hoima kharathuna sembiyo Asumna Mangalbu mama masani sangduna kana hotnabadagi anabasu pungpha phari Mangal mahak nungaitabana pik thankre somdana Mangalgi makhura singduna Mangal yumphamadu yonthokre masida tanaba haiduna makoina sinba khujin thorang oiramle ahingi matamni Mangal nungaina tumli mahaki manglanda lairembi jingjai rembina iriki saktam loduna Mangalbu yamna phajakraba maphamda puduna lakli isan mafam seidi Mana pokpudagi asuk ningthiba amukta ukhitre aina khwaidagi ngaklibadi pade sida chinga sin leiribasini aina ngaklibasi yam phajabani yengo tu hairang leirang na jumjum palibase mafam asida phangdaba leirang su leite hai su leite lei makhal sukna salibase yam phajatra aduga ibung na hangba chinga sigi maram ai haijage chinga sigi maming singjai sing kawi hai Aisu yamunadi khangde aikhoi abong na haibiram o chingjai singai ba onthokna jana khreda chingasiga ibo se ngasi nachalna pisari ba sanamasu kili hausa ai makni khana chiksina thabiyu ko mangphada ba leirang ado ibungi mitto wisilo ai kaino ga supigi hoi wisili kaino piro ijan kadaino sasa piro ba ai yengning mun ngai ngamtre ijan Mangal taibang asidasu mahak isan haina kauri Thabalna itaw Mangal itaw tabo kaduragi nang wakhalong te tawse itaw se as ontok pagi mangai biduni kari mangmanglino haibani ikto aigi mangdala ami aduga wari sari ngai mafam khangdana adu mangkhre ima hekpema taibangda khanbadagi hendoktana mangdasu mukhalurine ha buonang Nupido laujingaidane pura mora ole nang yaro layengje yaro soidin ngaro ga sakrani mangda udana leidu sarupudi ko pusilase sine parni ko aidumi aidi kari torwe khalini nangdi natudo mangdu bugi ngaw boire nangse parti tayong thu tumu yazari saktati tha khra so hokri irik Mangal makoi anisu wari sari irik na Mangalda sauna hairi Ibung asengmani aina hairibasi ibung naibu ngasimang nakhoida pujabadi ai ima ba abung naina singhariba nupaduga luhongba tabani ai nupadudane leiba ngamoi aduna ai ngasi ibungi tung injarage aina haijaribase yabi aibu ikai khangda bisu tahanbi gano ngasi sibu mangla daibangla khangtre phare aduna phareda asengba chasu chadrasu punhingminarasi ado aidi yumsu mata leitre husgene leiribase itaw Thabal hoida leiribani khangtre aigi mapokse afabadi nate ikura singduna lawduna duna aigi yumfamdo pambadagi aibu lekai miyam neklaga aibu phuhankibani ai leba phabadagi siba mache khaktuni hingore pause aisu kona khanglakpani makhoigi masada minusi machinam pau yawde nangsu aigi pausidagi aibu soidan talamgani ayaduda karisu khante Patama khoigisu matam lakani ibu chana matause numisi thengli aibu makhoi na thirak tringai da chalaseba
ꯃꯉꯥꯜ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯔꯤꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯃꯥ ꯇꯣꯝꯕꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯊꯥꯕꯜꯁꯨ ꯃꯗꯥꯎꯒꯤꯗꯃꯛꯇ ꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯆꯠꯈꯤꯕꯅ ꯃꯉꯥꯜ ꯏꯔꯤꯛ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ꯫ ꯃꯉꯥꯜ ꯂꯥꯏꯔꯦꯝꯕꯤ ꯏꯔꯤꯛꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯏꯔꯤꯛꯅ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯤ꯫ ꯄꯥꯠꯇ ꯉꯥ ꯐꯥꯗꯨꯅ ꯆꯔꯥ ꯄꯨꯔꯝꯕ ꯃꯌꯥꯝ ꯉꯥ ꯃꯐꯥꯎ ꯐꯥꯍꯟꯈꯤꯗ꯭ꯔꯦ꯫ ꯏꯀꯪ ꯊꯣꯛꯍꯟꯗꯨꯅ ꯐꯧꯁꯨ ꯂꯣꯛꯅꯗ꯭ꯔꯦ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯤ꯫ ꯃꯈꯣꯏꯅ ꯃꯤꯅꯥꯏ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯀꯧꯅꯈꯤꯕ ꯃꯉꯥꯜꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯖꯔꯤ꯫ ꯃꯉꯥꯜꯒꯤꯗꯤ ꯐꯧꯁꯨ ꯆꯤꯡꯒꯨꯝ ꯄꯩꯗꯨꯅ ꯂꯩꯕꯅ ꯃꯍꯥꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯂꯦꯝꯅ ꯐꯧꯗꯨ ꯄꯤꯊꯣꯛꯂꯤ꯫ ꯃꯉꯥꯜꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯐꯠꯇꯕꯗ ꯂꯝꯕꯥ ꯂꯩꯇꯕ ꯃꯈꯨꯔꯥꯁꯤꯡꯗꯨ ꯃꯉꯥꯜ ꯃꯈꯣꯏꯅ ꯇꯧꯖꯈꯤꯕ ꯃꯌꯥꯝꯗꯨ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯉꯥꯜꯒꯤ ꯃꯐꯝꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤ꯫ ꯆꯥꯎꯇꯣꯟꯅ, ꯃꯉꯥꯜ, ꯏꯇꯣꯟꯅ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯒꯦ꯫ ꯏꯇꯣꯟ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯆꯥꯗ, ꯍꯧꯅꯗꯦ꯫ ꯅꯈꯣꯏ ꯅꯠꯇꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ? ꯑꯩꯅꯗꯤ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯅꯤ ꯈꯟꯈꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯅꯈꯣꯏꯗ ꯁꯥꯎꯕ ꯄꯦꯟꯗꯕ ꯑꯝꯇ ꯂꯩꯇꯦ꯫ ꯅꯆꯥꯒꯤꯁꯤꯗꯒꯤ ꯐꯧ ꯄꯤꯖꯔꯕꯅꯤ꯫ ꯅꯈꯣꯏ ꯀꯅꯥꯅꯣ? ꯈꯔ ꯂꯥꯛꯑꯣ꯫ ꯑꯩꯒꯤ ꯈꯨꯔꯥꯁꯤꯡꯒꯤ ꯐꯧꯁꯤꯡꯁꯦ ꯃꯌꯨꯝꯗ ꯊꯦꯡꯈꯧꯁꯤꯕ꯫ ꯃꯉꯥꯜꯒꯤ ꯏꯔꯤꯛꯀꯅ ꯇꯣꯝꯕꯤꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯒꯨꯝꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯕꯜꯁꯨ ꯊꯝꯕꯥꯜꯒ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯍꯣꯡꯗꯥꯈ꯭ꯔꯦ꯫ ꯃꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯉꯥꯜ ꯏꯔꯤꯛꯄꯨ ꯀꯧꯔꯤ꯫ ꯏꯔꯤꯛ, ꯇꯥꯕ꯭ꯔꯣ? ꯑꯝꯇ ꯂꯥꯎꯁꯦ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕ꯫ ꯇꯥꯔꯕꯣ ꯅꯪꯕꯣ? ꯃꯣꯏꯇꯥꯁꯣ, ꯀꯩꯗꯧꯔꯕꯒꯦ? ꯄꯪꯀꯧꯗ ꯀꯧꯏ ꯍꯥꯏꯕꯅꯤ꯫ ꯍꯣꯏꯁꯦ, ꯀꯧꯔꯨꯕꯩꯅ ꯂꯥꯟꯕ ꯍꯥꯏꯗꯨ ꯇꯥꯔꯦꯗꯅ ꯁꯤꯗꯤ꯫ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ? ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯈꯜꯂꯛꯂꯤꯕꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯍꯦꯛꯇ ꯀꯥꯎꯕ꯫ ꯏꯕꯥꯅꯤꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯅꯍꯥꯛꯄꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯦ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯩꯒ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯆꯠꯁꯤ꯫ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯖꯔꯨꯁꯦ꯫ ꯅꯪ ꯌꯦꯡꯅꯤꯡꯕꯁꯨ ꯍꯥꯏꯌꯨ꯫ ꯏꯔꯤꯛ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯁꯤꯗ ꯃꯍꯥꯛ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯄꯣꯛꯆꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯃꯉꯥꯜꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯃꯣꯏꯇꯥꯁꯣ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯅꯐꯝꯗ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯅꯍꯥꯛꯀꯤ ꯅꯃꯥꯡꯗ ꯂꯣꯠꯁꯤꯟꯕꯒꯤ ꯄꯥꯡꯒꯜꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯊꯧꯅꯥ ꯄꯨꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ꯫ ꯄꯥꯠ ꯑꯁꯤꯕꯨ ꯅꯥꯎꯌꯣꯛ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯌꯥꯡꯅꯨ ꯍꯥꯏꯕꯤꯗꯣ, ꯃꯍꯥꯛꯀꯤ ꯃꯆꯥ ꯂꯥꯏꯔꯦꯝꯕꯤ ꯏꯔꯤꯛ ꯍꯥꯏꯕꯗꯣ ꯑꯩꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯪꯕꯨ ꯑꯩꯅ ꯈꯟꯖꯔꯛꯄ, ꯅꯨꯡꯁꯤꯖꯔꯛꯄ ꯌꯥꯝ ꯀꯨꯏꯔꯦ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯪꯉꯣꯟꯗ ꯂꯩꯔꯛꯄꯅꯤ꯫ ꯅꯍꯥꯛꯅ ꯎꯈꯤꯕ ꯈꯨꯗꯤꯡꯗꯣ ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯇꯦ, ꯃꯤꯇ꯭ꯔ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯎꯍꯟꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯒꯤ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯃꯤꯅꯣ꯫ ꯑꯩꯅ ꯅꯪꯕꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯃꯤꯔꯥꯏꯔꯣꯏ꯫ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯅꯪꯗꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯉꯥꯜ ꯂꯩꯇ꯭ꯔꯕ ꯄꯨꯟꯁꯤꯗ ꯍꯤꯡꯕꯒꯤ ꯊꯧꯅꯥ, ꯄꯥꯡꯒꯜ ꯅꯪꯅ ꯄꯤꯕꯤꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯕꯦꯝꯃꯅꯤ ꯅꯪꯗꯤ꯫ ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ꯫ ꯅꯪꯗꯤ ꯑꯩꯒꯤ ꯃꯝꯂꯕ ꯄꯤꯗꯣꯜꯂꯕ ꯄꯨꯟꯁꯤꯕꯨ ꯑꯉꯥꯟꯕꯒꯤ ꯁꯔꯨꯛ ꯄꯤꯕꯤꯔꯤꯕ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯅꯨꯡꯁꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤ꯫